Porompat PS ki ASI amagi mathakta DJP da wakatkre. Imphal East District ki Porompat Police Station ki ASI Assistant Sub Inspector amagi mathakta custodial assault amasum atai ka hen ma thong chathabagi mayok Manipur Police ki DJP da wakatkre hadi. DJP da wakatkre Assistant Telecom Technician BSNL gi warol matuina thasi ki taraga ayukta maki posting tariba Porompat Muslim lekai da leiba BSNL mobile tower yengsin sapada industrial battery uhum amasum iron leather ama flaramdi polam singadu thasi ama amasum taragi luna be hindu sakangda basing huran ki bo igani haiduna thawdo du gi matang na mang assistant general manager BSNL report oki AGM na amuk police to report oki madugi matungana police na PNS ki tuan section gi makhar FIR ama lokhi thasi ki tara mathoida Porompat PS ki ASI amana lusimut tim amana maphamadu satunu yengsin ki hedi thawdo aduga mari lenjana July 10 ga ni thoi amasum 10 ga homdoida police station da makpu kaudun wong pong chathabagi mathakta Fubu Saibigi Tong Sataki, Masigi Matung July Taragamari, the Amuhana, Police Station, the Golden of Fubu Saibigi Matakta, Ponging Wakal, the Awawa people, Luna, Huran Bigi Taudo, the Mahapusi, and a Hena Moral Seasonana, Lupalak, Ani Pina, but Dimantoroki, Mark Tanatana, Makapuna Tabak Dominaba, Stab Amas police officer among Fubu Saibigi Tabak Sataki. Current fighters in the Thailand border the junta outpost tathokri Myanmar ga Thailand ki tainaba mapam ama oidiba tanin khari region da akan mamona current national liberation army amaso Myanmar junta gi mak kuthokna dun junta gi amatangai horaba outpost oiriba not in tong da liba junta gi lan mising tathopam ki tha sigi tara mathoi gi tara mari phaw akan mamong da current national liberation army amasum junta gi troop single lan thingna ki outpost adu kanana junta gi tuan battalion singdagi Lanmi Samaram Thazingivani. Adubo KNLA gi May Amasum Darai district labor unit singamadi misang singa taxin by Helapodegi April Thadiki Horakiba etek adu my park to not Lushil Heba Yaramani. Bapamadu Leramba Junta Gilanmi Kiama Bodan and talk to not Thailand Lomda Sensin Bayakeri. Kuki sing the Hingsa Tadok to no political Gueba Mayon the Hiena my own Sinanaba Mipam Pangtokatori. Lagli bathas ki tarama pan Sampur gi Tuibong subdivision konba Tuibong peace ground Kuki Zo council KJC na sinduna mapung na Kuki sing hingsa thadok na Kuki miyam na tali political gi demands pangana bagi dama miyam na political go mayon hena mai onsin na bagi matana mi pam duna khanaga dori Kuki Zo council na sinduna pangto ko dariba mi pam masita Kuki miyam na tali political go demands si recognition phangna na ba mati autonomy ki demand si matokram na Kuki miyam na political web lambi de sanction na phangada gi habi gi hiram na khanagan hari KJC ki chairman Holland thang oi phaina leba sigi digital news agency am da phongdor khibada thasi taramat mapan Susampur district ki Tuibong subdivision na konba Tuibong peace ground na pangtok doriba mifam asiga manana Kuki miyam na khunda laita adun laidiba kangpokpi Sandel amadi Perzol district ki mapung kyarasu pangtok na ba sem sari Athuba matam na hariba mifam asiga manana kangpokpi des pangtok na ba sem sa ba punamak lori lemauri ba Sandel amadi Perzol da hausi ising isaw ki mayuk na riba na ising isaw awaba du koknanaba koklaba matam na hariba mafam ani sida pangthokani swadi Biren na thagalakpa post amada mataukram na Manipur ki border town Moreh da khunmanga matam du ki English ngani ga Nipan ki commissioner Hills CDPC Longkhungna Lana Village recognition piram bagi amadi English ngani ge tara ki matam du ki DC Sandel Sri Dilip na mod commissioner sum thokna na ba se iram bagi yengbiu laibak thibadi matam du ki sarkar na karimata sum thokpiram khiti aikhoi gi sarkar matam da sum thokna ba kana hona bani dubo ayet pakya na matam nangkhide process ti horam labani airport ke general dagi log view phawbo lobo loram labani honorable governor memorandum pi gani sum thokpina ba Commissioner Mahut MSU FTS 19/8/10 most immediate Government of Manipur Office of the DC Principal District Census Officer Sandel
Kangla Pau ki editorial thamjari PR lengana sokot pa purapa ngamdabadagi miyam kham thengna wari sterasi ki wathok da PR lengana worosin purana bo hotnari haiba natana sakot thorang ki maikeda thong khong thang ba uba phangdi lamdam asida sin Kuki jau narco terrorist na landara ki basai huma pung phajila kadore wathok asi worosin purana bani haiduna PR thamla ki ba tha huma pung phajilakri lenga ki maikedi ki lambi thong yauna atai hiram kya da semga sakat pe ki thabak paikhat pa ngamdana lerakri Isam samna hairabada popular government amade PR lengana irangi waroisin purana bohona baromda miyeng sangli habegi namar samga sakatpegi maikeda miyeng sanglaktaba sahi ohma pung phajilakri masina maram oiraga lamda masi mapi mapa pannabaga pakhakna rakhibadegi kangkhong saraba phibam barakli loinana miyamna mausagi punsida tang dulaitana hingma ngamlaktri PR lenga ki maruiba thaudang haiba tarabadi apunbegi saktam ngakliba khunja sing amadi khuchu khulai phagat baromda akhanaba miyeng sangduna lairi aduga apun bagi saktam thugai na landarak libi illegal immigrant narco terrorist bu lakshan batawtri national highway sing the free movement yahandaba amadi buffer zone cm ki basina maram oira Kuki sing na makhogi chapter administration phangbaga pangkhakna badagi makhoina mathauna leina central government amadi state lainga ki mayukta mating leina singna bagi khongpham handokta badagi wathu asigi waroisin propangam dabani central government wathu ki waroisin politically wari sanaraga purakna honabada Marai Mara Tauduna Purana Honabada Marai Mara Tauduna Singaduna Lehanmigi military crackdown Satarabadi, Pungza Kargi Manung Operation Propaganda, Adobo, central government Taurang Silokot Pigi Mut Laibaki Matak Singnari Lament to Henomi Kuzo Karagapuna Paminaduna, Operation Purana Honaba Sahi Kasan Gatoribaki. Central government watoki warosin pranaba PR thamegi mahiyanaba yanmangam dravadi makatana full PR thamgaduri brahabishini Central government isterasida hauzik thokliba wathok asigi marumda lamdam asida leiriba khulai paibigi movement lakshinana lalong sa thabu oina PR makha samthangaduri brahabisu nainani oi Central government Wathoki Warosin Pranaba PR Makatana Tamnaba Hunabigi Mayok the majority command or ruling MLA Sina Lengak Simu Nakoi Kari Taudunu Lady Bigi Hangladuna a fresh election Pangtok Nabati Malady Miam the E Pau Pauna Davasina Lenga Kali Habigi Maral City Center Amadi PR Lengaki Tausilgi Mayok the opposition ki party Amadi Miam gi Marak the P and the Wapam Sing Pungdopi Sang Nomongi Hengalak Libasi Matam sana Warosin Propangam the Patagini Amarom the ruling MLA Sing Maming Tagi MLA Webedigi Usina Makunda Sangmagum Labigi Muta Naramdam Yangi the Magnatana Naramdam Fudopangam the Vasina Marmoraga Miambo Baligi Hamega Pakakna Hanbigi Mahot MLA Digi resigned to open an Akogi political Gilambada Makatana Kong Tang Mangam Ganitase Miam the Mikal Pangtuna Lenga Longi Tawai Shinaki MLA Shinanaram the Mamadi Miam get the Maglep Ngamroid of Lerabati Politics to Matam Pumbagi Potana Pirep Locum to Democracy sat palebak the Miam ki Mihuna Lengak Sabangam Dravadi Miam the Mikal Pangtuna Kanki Mihut Sing Labigi Matauta de Heva Kangla Pau editorial Tamzari Diet Center Hanguai na Mahiro Loop Mangana Zeribamda Kongsa Sakri Zeribam District Mapung Power Diet Center Hanguai na Mahiro Loop Manga MSF Desam KSA Sukamadi Ems na Sindun Zeribam na Kongsa Sakri Zeribam Higher Secondary School Digi Hauraga Treasury Office Mamang Power Sakiba Rally Duda School Asiki Mahiro Kya Saruyaki Kongsa Adu Zeribam District Mapung Power Diet Center Malhelo Oza Laitana Mahiro Tambo Oitokloi Diet for Zeribam A fundamental right amadi education is a key unlock Zeribam's potential with diet Haina Thaba play cards and season of Kibagalona, Kulauka Saloki. Consider the Gamadi and the case a president case Morsin High. Tasiki Setara, the Zeribam district, DC Kutana Manipurgi governorship secretary, education director Amadi, Tuan Mamadi and the department sing the Zeribam district diet center Ama Atuba Hangbi Amadi, Saliba session a city Matau Tohan Biu Haidun Wokat Kravasu, Nasi Pawa Tashina than a Levigi, Tawong Lebaktivani. Loinana, Mahiro Loop Singasina, Taliba Wakat Asigi Mayukta, Manipur Langaki, Directorate of State Council of Education, Research and Training, Director A. Romena, Nang Tadorakpa, Admission ki notice to Zeribam District Mahiro Loop Mangana Kanem Tawi, Zeribam District Asida Matik Saba, Center Ama Pidriba Power, Mahiro Loop Mangan Akan Mono Kongjang Sanctionanaba, Siam Sadun Lady Harry. Passenger Puri Bagari sing the Gari number driver giving license. Contact number Ketnava Khan Creek. Megalia government commercial vehicles in the Tuong Sadok Sintauriba passengers in the Aswangam Toktana Tabak Lokat Pau Creek.
Meghalaya government na lokholakliba khongthang asigi saruk ama oina passenger singda asoi angam thokandanaba criminal oiba mawngda lana gari sisinaba thingnaba gari commercial vehicle singda number license driver gi ming amadi contact number sing khenaba khankhri iramasigi matanda official oiba notification thoktuna public transporter singna asoi angam thoktanaba gi damakta hairiba thabak singa singangna satnaba su khankhri hari laikhidraba miyoi singi Aadhaar record lokhatuna reactivate tawbokhrei Unique Identification Authority of India UIDAI na Aadhaar database sing asumma ngaktuna thamnabagi panamda laikhidraba miyoi sing Aadhaar number reactivate tawnaba thabak pakhali UIDAI na register government of India ku samnaraga laikhidraba miyoi koti ama lakh yankhai ga manga gi Aadhaar record lokhatuna reactivate tawgodori Bharat Laingaki Electronic amasum Information Technology Ministry na thokpa sirol amagi matungina Register General of India na UIDAI re khangalakpagi matungina Bharat ki state amasum Union Territory kunga mari dagi laikhidraba miyoi lakh ama lising yankhai ga manga gi Aadhaar record pukathre masi civil registration ki thabak sijnabane verify tawraba matungda Aadhaar number koti 1 lakh taragatre hausimaki oina reactivate tawkre hari lokholakliba thabasi civil registration system leitaba state amasum union territory singdasu makhadana sathagani hari hausi phawbi oina miyoi lakh taruk lising humdra sikhibigi Aadhaar record phangle amadi Aadhaar number reactivate tawnabagi thabak pakhali UIDAI na lokholakpa anoba service ki matungina my Aadhaar portal hangdoktuna sikhiba miyoi singi Aadhaar number sing hariba portal sidigi khangnabasu thabak pakhali hari Aiba puwari singa sada maudraga mapan ningthaugi oiban historical fake mayam amada asoiba samamnaba mo ehali lanchenba aikhoigi ariba puwari sing ningthau singi oiba sada maudraga mapan oiba maram historical fake mayam amada asoiba samamnaba mo ehali haina Professor S Lanchenba mitai ni phungdorakli DM College of Arts ki all building the pangtokpa history club DM College of Arts Imphal gi annual report phong mamadi lecturer program ga mari lendra mangna makhatan hai aikhoi gi leramba puwari sing sadanai maudra ga mapani ning thauna yaba ngaktoi aikhoi miyoiba si aina pangtokpa mai pakpa thabak tuda oina wa ngang na boibana asoiba aranba singdi mi ama ani natna phongdongnadi asumna iramliba puwari ga historical facts singa yengnarakpa matamda samamnaba amadi asoiba yori maramasina hanadi ke dumak tamduna lakliba lairi adu anauba kari ahongba amadi ahongba yauri bigi haibadu nainadrabadi anauba masak khangba ngamdo haki thauramadu ga mari lenna DM College of Arts ki associate professor amadi history club ki teachers in charge Dr. Syed Ahmad hai lamdam asida magi community gi oina puwari amam inarakpagi mami ama lakpasina lamdam asigi naha role singa sina communalization knowledge satkibagi mo malai puwari asi constructive amadi destructive ki maikaida masagi manungda amo integrated history apunma puwari ama ohen masi maram asina lamdam sida hausu oriba phiba masiga loina laiminari be khundaminari be singa sigi apunma puwari sakat minabigi tangai phadaba ma lakle habigi wakhalonda asigum history club asi linkhatpaga roina ngasigi lecture thoramasi pangthok panaiki adu hausu ku ni miam paus matang sa lusinjarge mas miam puna na wabdet ngaminasi